Brinda gi mayum da thomjin khraba tungda Bablu loitong gi mayum thugairam le Maitai lipun na Brinda Bablu public platform da wangang ba thingkhre Kwa kaitel thiam laikai da laiba human rights activist Bablu loitong gi mayum da ngarang numidang pung 3 minute kunthrarom tarak bada sakhangdaba miyoi kharana namduna changsilaglaga yum maduda laiba potchai kaya marum thugaiduna amanga ta thokalam lei thogdok thokpham dagi phangba pawgi matungin na ngarang numidang pung 3 minute kunthrarom tarakba duaida 4 wheeler ani da lakpa sakhangdaba miyoi sing aduna Bablu loitong gi mayumda changsilaglaga imung manunggi miyoi sing da mahak masa laibra haina hangkhe maduda mahakte mapan lamda laiki haina phongdorokpadage yum madugi sumang sanggoi amade mahaki mayumda laiba human rights alert HRA gi office ki polam kaya marum amanga ta tholam khe maduda plastic ki chokri kaya marum office manung da laiba mingsel ugi chokri khara office ki table chokri yum gi thongnau sumang da khamdu laiba Maruti Swift registration number MN01 K 6280 amade mahaki mayumda thetpa CCTV camera router na chingba sing amanga ta tholam khe sakhangdaba miyoi kharana yum maduda changsilaglaga potchai mayam thugaiba gari thugaiba na chingba tauba tanjaduda Bablu loitong gi loina bi amasung macha sing amasung imung manunggi miyoi sing yum duda laikhe makhoina su wathok ase ingna singna loisina ba haijake adubu naha sing aduna makhoina hairiba du takhide pawasina makhata na hai sakhangdaba naha sing aduna imung manunggi miyoi singda Bablu loitong na ngasi numidang pung 9 phawbagi manungda mahakna ngangkhiba aranbo wafam sing adugi damak miyam da lali haijagadabani haina phongdoklam khe imung manunggi miyoi singna Bablu de state asigi wang mada laikhibanina numidangi pung 9 haibase nakmalle ngasi fawbagi manungda de soidana sengdokna ba haijage haina phongdokhe yumkai thugaiba masung potchai mayam mang tagan bagi pau tabadage laikai gi miyoi kharasu Bablu gi yumda sanglakhe adubu naha sing aduna makhoibu mafam aduda sangan khide aduga mayumda hankhina bakhangan khi haire imung manunggi miyoi singna phongdorokpagi matungin na wathok asi ingna chingna loisinaba pame chawthokaning de thogdok asina kuki singda mathau hapoi na thokane maduna maram oiraga imung manunggi miyoi singna police da fauba FIR ama fauba thangatte ngarang satharam liba thawong asi kanana kari maram gi damak satharam liba no haiba chapchana khangba ngamdre thogdok thokpagi paw hek phangbaga Imphal West District Police ki additional SP SDPO Lamphel Police Station ki OC yauna masang yamlaba police ki team laktuna thogdok thokpham adubu yangsin khibaga loinana Lamphel Police Station na su moto case ama lokhatle haire panba yabade matam kharagi mamangda Bablu loitong na Manipur da thokliba kanglup ki irang ase Arambai Tengol Maitai Lipun amasung RSS ki maming pallaga wangang khiba laikhe matamduda lupsing asina pendaba phongdok nakhe masina maram oiraga mahake mayum adubusu matam kuina police personnel singna ngak senduna leirambane nakal amaromda ngahan su thongnaujam Brindana haukiba me ahumda Arambai Tengol na Churachandpur da changsilaga yum mai thanaba sem sabani haiba wafam amade kuki nupi ani fi thongda na pukiba adu Arambai Tengol gi thomi sing yawi haina maral sirubagi damak Brindana Arambai Tengol maitai lipun amade leibak niyam da lali haina sengdokiba leikrabane ngahan ayuk pung 12 rom tarakpa duaida Arambai Tengol gi masing yamlaba thomi sing laklaga Brindana siragliba maral adugi matik saba khudam sangdam puthokna bahai khe maduda Brinda gi maikaidagi mahakna sikhiba maral sing adu yumpham yaudabane maram asina Arambai Tengol amadi leibak niyamda siriba maral adu lale haina sengdokhrabane tungda nungthil pung 3 minute 13 rom tarakpa duaida maitai lipun gi masing yamlaba miyoi singna Brinda gi mayumda lakhe maduda su Brinda gi maikaidagi lale haina sengdokhiba leikhravane Amaromda Manipur da thogliba irang asina loidriba phauba human rights activist Bablu loitong amasung JDU gi hana gi mirep oikhebe thaunaujam Brindana miyam gi oiba public platform da wangangba boycott tawre haina maitai lipun na laukthokre Manipur Press Club ta paumi singa unabada maitai lipun ge lanjang hanjaba haisnam silan na hai athingba sige mayokta Bablu amasung Brindana chalam labade maduda tholakpa phaphatagi teksak pumnamak maitai lipun na puba ngamloi makhoi ani na Manipur da me ahum dagi hauduna thokliba irang ase Arambai Tengol amasung maitai lipun na thoganbani haibase akanba mawong da condemn tawwe Manipur da thokliba irang aside kuki sing na ningthina sem saraba tungda thoglakpane kuki sing na pamliba aside haujik paliba laingak si thugai badu pamliba ne madugi matungina kuki sing na open gym mai thaba forest bid office mai thaba maitai gi laisang mai thadokpana chingba thawong kaya si satharagliba ne matang asida Manipur da National Register of Citizens chananaba
होनरक्पा पोपी थानब होनबसिंग लैगांगना थिंजिनबा अमसुंग कांगलोन काइना फॉरेस्टसिंगदा खुंदासिनबसिंग ताकथोरकपदगी लान असिगी मरुओइबा मरम अमा ओइरेबानै करिगुंबा लैगांग असि कांग्रेस की हानगी चीफ मिनिस्टर ओक्रम इबोबीना पालमलबसु मैतै लिपुना दुमक सगवतकनै बीजेपी नत्रगा कांग्रेस हाइबा लैते मणिपुर थुगाइनबा सिलिबा दुगी मायोक्ता लेपनै फिबम असिदा लैगांग असि हेक काइखिबदा मैतै सिंगी यामना चाउना माइथीबा अमा ओइगनी हाइखे